Arambai News Guwahati da Manipuri Pao tabiri basingbu ihan hanba maktada chingangbam Sujitarani na khurumjari housing asigi samlapa mariba Pao sing lobirase Assam da Assembly Mikhal naksilakpadagi Rajniti gi ahongba kaya lakpagi iroinana Akhil Gogoi gi Krisak Mukti Sangram Samiti amadi Congress Party gi wangangda surmanaba kaya yaurakle Asugi damakta Akhil Gogoi khaktanatana Congress nasu thonglauna hangdokli hairakre Mato asumna asu amadi AJYCP na semgadoriba anoba regional party asi BJP natana atai party singnadi alliance oinanabagi kanna chingshinaba hotnarakle Nakal amaromda asu amadi AJYCP animaki luchingbasing party asigi maming laukthokchingagi mangoinana party ticket ta vote lepningbagi akanba irang amasu uba fanglakle ngasi AJYCP gi Central Committee gi Vice President Deepak Hazarika na loop asidagi resign tawkhibaga loidana anoba party asigi ticket ta vote lepnanabagi sem sabasu loikhre mahak Bokaghat Kendra dagi party ticket ta vote lepkani haibagi asada kendra sida vote khombagi thorangsu paikhatpa hokre Assam da atai state singa sangdamnabada COVID number moiduna sibagi changasi adumak namely adubu COVID confirm case ki masingdadi state asi angakpa phangna wangli National Health Mission gi Mission Director oriba Dr. Lakshman S ki wafa matungina hojik ki oina di state asida ICU gi phamung ahangba leiri adubu positive case masing hojik hengatliba asumna adumak lepa leitana hengalaklabadi ahenba ICU phamung kaya mathau taraklagani Mato asumna hojik Assam da oriba active case masing asi lising kumapanga chamaga taratarukni maramaduna state asida leiriba district amadi model hospital singda mathau taba infrastructure galoinana ahenba ICU kya thamlagani haikre Assam gi covid ki kiningai oriba fiba masigi marakta amuke hena kiningai oiraklibadi angang singine hojik fawbada covid taba chahi 12 makhagi angang taru Guwahati gi GMCH ta lekhidre MMC Hospital da handakta hangdokhiba angang singita oiba COVID hospital asida hojik angang nipan laying libane fiba masida school hangdoraklabadi angang sing COVID nabagi masing hengalakadra kinari Assam gi Health Minister Himanta Biswa Sarma gi wafa matungina GMC Hospital da ahenba ICU phamung nifu amasong thamlagani hairakre Hayeng ICU gi technician chani lawrgani loinana nurse lising amasu hayeng logani hairi GMC Hospital gi doctor nursing na run toba ICU kharasu Guwahati gi hospital kharada hangdokani hairi hojik fawbada Assam da health worker lising amaga chatruk covid positive oire aduga Guwahati gi GMC Hospital khaktada health worker chaunga positive oire piba masida miyamna cheksindrabadi tasengna awabani haiba inadrabanina lockdown thambagisu kanaba leite hairakhi Hospital da thengna COVID ki layengba lakpasinasu sibagi masing hengalakpani haina minister na hairakhi herd immunity oidriba fawba amadi COVID vaccine puthoraktriba fawbadi miyamna niti niyom ngakna leinanabasu minister asina makhata na haijarakhi All India Radio Silchar da mathang manau 9 na chatharakpa Manipuri medium gi class 10 gi radio class lakliba September 13 haibadi hayengdagi tang 19 fawba chathagani September 13 haibadi hayeng ningthokaba numitta English September 15 da General Mathematics September 13 da General Science September 13 da Social Science amadi September 19 da MIL takani Ngasi Hozai gi Kathol Toli Friends Club amadi library gi miyam gi oiba mifam ama lubasigi General Secretary Thangjam Ingen Singhana kauduna mihut 15 na saba anoba thobuba khut ama semkhre anoba thobuba khut ki President oina Thangjam Rajendra Singha amasung General Secretary oina Thangjam Chailen Singha bu khanki Club ki President amasung Kathol Toli MU School gi Ojamakok oiramba Thangjam Birendra Singhana mifam mapu oiduna ngasigi mifam asi phamkibani Manipur da hokiba pung kun mari asida COVID-19 gi anoba positive case chamaga nifu mari phangkhre marphuma panna ngasi naba phraduna discharge tawkhre ngasi positive oriba chamaga nifu mari asigi manungda chamaga 139 di michamni aduga 13 na CAPF ki personnel singni ngasi positive oriba micham chamaga 139 asigi manungda 13 ti mapandagi halakpa singni aduga chamaga 13 na travel history leitaba singni haibadi local transmission ni Masigi manungda Imphal West tagi khwaidagi yamna humpu humdoi Imphal East tagi kulhumdoi Thoubal dagi kunithoi Churachandpur dagi 12 amadi Bishnupur dagi 10 yauri
amadi haukiba pung kunmari asida Churachandpurdagi chahi 43 suraba rimsta layeng lamba ahal amasu covid namaram oiduna laikhidre ngasi laikhidraba ahal asi tharaga Manipura covid namaram oiduna laikhidabagi apunba masing 93 yaukhre Meghalaya ki Power Minister James K. Sangma Manipur ki Silong tamna lakpagi lambida Assam ki Nagaon district ki manung channa noneda accident thokpadagi samna da hinghaure ngasi nongmaijing numit ki nongalamdai pung ahumuk tabada none gi petrol pump mamangda minister gi car amadi ma ki escort gari animak accident thokhi gari animak ki miyoi sing khara khajik soknakhi adubu security maridi Nagaon civil hospital da pusinduna laying batakhi Tawutabu Minister James Sangma yauna makoipnamak silongdadi yaukre. Panbayai Sangma mahaki manaunupa Meghalaya gi CM oriba Conrad K Sangma ga loinana Imphal da NPP gi office sangabaga mari lenana chatlubane adubu Imphal airport ta COVID test tawbada mahak positive oirambadagi khudakta ambulance amada Shillong gi damak Imphal thadorakibane. Meghalaya Raj Bhavan da punna miyoi kuntra COVID positive oire. Positive oiriba miyoi singasigi manungda Commissioner and Secretary Pravin Baxi ISU yauri. Nakalamarom da state asigi Riboy district ki manung channa laiba Barnihat Police Outpost ki official amasu positive oirakpadagi outpost asi kharanigi oina thingzin batakre. Arunachal Pradesh ki manungda Itanagar ne COVID na khwaidagi sokhaliba se Staff singi marakta positive oiba kaya yaurkpadagi Itanagar da laiba Ram Krishna Mission Hospital hayeng ningthokaba numittagi chayol amagi oina service leplagani ngasi nongmaijing numittagi hauna hospital asigi emergency service ti thingjanba hokre panbayai hospital asigi doctor ahum yauna health worker kunmanga haukiba numit kharani asida positive oirakhi hospital asigi sanitary assistant amadi duty tawringaida covid naduna handakta laikhidrabane Awang nongpokta Assam gi mathangda COVID na khwaidagi sokhaliba state asi Tripurani sibagi masingsu yamlibani state asida khwaidagi sokliba asisu Konung Sahar Agartala dani adubu sahar asida COVID case kaya masing hengalakliba si social amadi political gi thorom kaya pangthokpagi chang hengalakpadagini hairi Nakalamaromda hospital da anaba sing naba henjilaklaba matamda ta thengna pukhalakpa asinasu sibagi chang asi wangkhalakpani hairi Hauzik Agartala da hospital dagi hendoktana home isolation da lairiba si punna COVID anaba lisingamaga chatru humbutramari ni. NACNK gi Khango Konyak fraction na Lubasigi General Secretary Ishak Sumibu pham asidagi tanthokhibada natana Lubasigi primary membership tagisu lokthokre ngarang haibadi September gi tang 32 party asigi president Khango Konyak na emergency meeting ama kauraduna Ishak Sumi gi mathakta party asigi sangvidhan haibadi Yazabo Thugai ngak na chatte haibagi maral siraduna tanthokpagi warep asi lokhibani Isaki mathakta anti party ki thabak tawi haina maral sikhi party president asigi mathakta so organization pubangamde amadi pham asigi damak matik chade haina maral kyasu sibagi damak Ishaki mathakta action asi lokhalakpane party president Khangona Newell Nangabu anuba general secretary oina hapkhre Cheragasida Sumi Tanthokrabagi Matung Ministry of Information and Publicity MIP na Isak Sumidi group asigi popularly elected general secretary ni aduga Newell Nagadi anuba general secretary ni haina claim tawrakhibatani hairakhi General Secretary Isak Sumina Thawai Khubakta haptuna Tatmadau amadi yeknaba yung ongi makutta siramgadabadagi Khango Konyakpu kanduna purakhibani MIP gi cherol asida chairman Khango Konyaki mathakta Newellbu General Secretary oina haplibasi anti defection agreement pu thugaibani haina maral kyasu siri Newell Nagadi Inglisingani taramapan khaktada Asian Reformation dagi Asian keda chongshilakpani haina su palli Khango Konyakna maki asoiba aranbasing asi chumthoktriba fawba mahak amadi mahaki group asi Naga National Political Group haibadi NNPG da yawhaloi hainasu mayek sengna cherol asida palli Mizoram da su ahan boina MLA COVID positive oiba yawrakle state asigi amata ngairba BJP MLA Dr BD Chakma ngasi positive oikre ngasi ayuk state asigi detect tawkiba COVID case kuntra mangagi manungda mahaksu yawrakhibane mahak asymptomatic ni adubu SRHF ZMC da admit tawkre Awang nongpoki state sing da oiba COVID ki phibam amuktang khangminasi
Asamda COVID-19 की confirm case masing lakamaga lising nipu chamriga humdrama thoyokre lising kumapan ga chamaga taratarukna active oiri ngasi Asamda mioi tarataruk COVID number moiduna laikhidabaga loinana apunba laikhidabagi masing chamriga humpumapan yokre Tripura da ngasi nauna positive case chatruka kumapan phangkibaga loinana apunba confirm case masing lising taranipan ga chamapan kumapan yokre lising taret ka chonga marfuma thoina active oiri ngasi su Tripura da mioi tarani thoi COVID number moiduna laikhidabaga loinana apunba laikhidabagi masing chamaga marfutara mari yokre samna chani yoksilakle Manipur da apunba confirm case masing lising taret ka chanipan humbudramanga yokre lising amaga chatruk kunthanipan na active oiri mioi ama ngasi trip Manipur da laikhidabaga loinana apunba laikhidabagi masing niputaruk yokre Arunachal Pradesh da apunba confirm case masing lising manga ga chamapan humpuma thoini lising amaga chatruk marfutarani pana active oiri tarana laikhidre Nagaland ngasi naungna positive case taramapan phangkibaga loinana apunba confirm case masing lising manga supna marfuhum do yokre lising amaga chamaga humbudrani thoina active oiri laikhidabagi masing tarani Meghalaya da ngasi naungna positive case chama supna mapan thengnakibaga loinana apunba confirm case masing lising ahumga chatret kunmari yokre lising amaga chatru kulhumdoina active oiri ngasi su Meghalaya da mioi ama COVID number moiduna laikhidabaga loinana state asida apunba laikhidabagi masing kuntaruk yokre amadi Mizoram da ngasi naungna positive case kunthra manga phangkibaga loinana apunba confirm case masing lising amaga chamri taramari yokre Chongaga marfu marina active oiri laikhidaba amata yautri India da ngasi gi oina hojik phawbada positive case lising marfu nithoiga chamri marfu tarani pan phangkhre masida state tara gi report su watlibane maramasina India da total positive case masing lakh nipu nipan ga lising kunthra mari yaukre apunba active case masing na lakh mapan ga lising marfu tara mapan ne apunba laikhidabagi masing na lising humbudra mapan ga chatruk yankai mapan ne ngasi gi oina mioi lising ama supna ni phumanga COVID number moiduna laikhidre amadi malem da COVID na khwaidagi sokhaliba laibaga se hanbada America ni anisubada India amadi ahumsubada Brazil ni America da total confirm case masing lakh humputaruka lising marfutara mathoi ne India da na lakh nipunipan ga lising kuntramari ne amadi Brazil da lakh nipum doiga lising taramanga ne amadi America da hojik phawda COVID number moiduna mioi lakh amaga lising marfutarani pan laikhidre India da na hojik phawda COVID number moiduna mioi lising humbudra mapan ga chatruk yankhai mapan laikhidre amadi Brazil da mioi lakh amaga lising kunthra mathoi COVID number moiduna hojik phawda laikhidrabane aroibada atoba pausingda Oxford University amadi AstraZeneca na saba COVID vaccine gi clinical trial kharani lab robamatung England da amuk hawkhre Medicines Health Authority na trial asi safe oire haina laukthokhrabagi matung trial amuk chathakibani India da di karamba numittagi hauna vaccine asi gi trial chathagadagi haibagi matangda tangdangba haibangamdri tawbatabu DGCI gi green signal di ngairibani Venice Film Festival da best Screenplay gi award Indian director Chaitanya Tamhande da pirakre Marathi londa namba mahaki feature film The Disciple na Guru Shishya gi parampara da luptuna leiriba Indian classical music practitioner amagi chahi kunthra gi khongchat ama mayek sengna yekli Panbayai Inglisingani amada Venice da Mira Nair gi Monsoon Wedding gi matung European Film Festival amagi men category da compete tawba ngambase India dagi naha oriba Tam Hanena ahanba director ne Hayengdagi Parliament ki nongzu mifam hauragani COVID pandemic ta mityeng thamlaga mifam sif anida pangthokani amana pung mapandagi numidungba matung pung ama fawba aduga amana nungthil pung ahumdagi numidang pung taret fawbani ahuba numit asikhak natana atai numit singdadi Rajya Sabha na ayuki sifta aduga Lok Sabha na numidang wairamdagi sifta pangthokani October ama fawba chathagadoriba session asida sitting tarani pan laigani panbayavadi hayengdagi haugadoriba parliament session asida COVID negative oi haibagi report paiba mioi sing khakta changhangani hauzik fawbada test tawbada Lok Sabha gi MP mangadi positive oibadagi makhoi session sida yawba yararoi haibasimadi mayek sengle
हानगी यूनियन मिनिस्टर रघुवंश प्रसाद सिंह असी लैखिद्रे कोविड नारुबदगी फरकलबा मतुंग कॉम्प्लिकेशन कया लाकपदगी चयोल अममुकी ममांगदगी दिल्ली की एम्स ता लायंगदुना लेरखिबने लालू प्रसाद यादव का यामना नक्सनरंबा लुचिंगबा से हंदकता आरजेडी दगी रिजाइन तौखिबने लेबाग असिगा होम मिनिस्टर अमित शाह ngasi complete medical checkup की दमकता एम्स ता अमुक एडमिट तौखरे ममांगदा पोस्ट कोविड केयर गी मरी लेना हौखिबा अगस्त की तांग कुंथ्रादा एम्स तगी डिस्चार्ज तौरखिबने पनबा याई हौखिबा था अमा मखाय असिगे मनुंगदा महाक अहुमलक सुबो ओइना कोविड का मरी लेना हॉस्पिटल दा एडमिट तौरिबने अमदी ngasi लेबाग सिनबा थुंगना कोविड की प्रोटोकॉल सिंग ngakna नीट एग्जाम माई पाकना पांगथोखरे नेशनल टेस्टिंग एजेंसी हाइबदी NTA गी वाफम मतुंगिना महिरोई चौराकना चादा मरफु मंगादगिना मरफु तराना परीक्षा थाकी हाइरी ngasi gi oinadi Arambai News Guwahati da Manipuri Pao sandok chaba matang installation jabaga loinana amukka su hanna khurumjari